ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯨꯁꯤꯟꯗ꯭ꯔꯣ ꯀꯧꯕ ꯑꯃꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯅꯤ, ꯅꯨꯄꯥ ꯉꯥꯛꯇꯅꯤ, ꯑꯗꯨꯒ ꯑꯩꯅ ꯑꯍꯜꯅꯤ꯫ ꯏꯈꯥꯗ ꯏꯄ꯭ꯋꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯂꯥꯏ ꯍꯔꯥꯎꯒꯗꯕꯅꯤ꯫ ꯏꯄ꯭ꯋꯥꯗꯨꯁꯨ ꯆꯍꯤ 22 ꯁꯨꯔꯦ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯏꯃꯥꯒ ꯕꯕꯥꯒꯅ ꯍꯥꯏꯕ ꯋꯥ ꯀꯌꯥ ꯏꯇꯥ ꯇꯥꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯁꯨ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤꯁꯨ ꯂꯥꯏ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯏꯅꯦ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯥ ꯉꯥꯛꯇ 2 ꯄꯣꯛꯄ ꯌꯥꯎꯔꯕꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯩ ꯃꯆꯨ 3 ꯑꯃꯒ ꯗꯨꯛ ꯀꯦꯟꯗꯜ ꯇꯧꯗꯨꯅ ꯀꯠꯊꯣꯛꯎ, ꯅꯨꯄꯥ 4 ꯈꯔ ꯁꯣꯛꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ꯫ ꯏꯃꯥꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯏꯅꯦ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯀꯠꯊꯣꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯣ ꯃꯃꯪꯗ ꯀꯞꯄꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯏꯃꯥꯗ "ꯏꯃꯥ, ꯀꯩꯗꯧꯔꯒꯦ?" ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ "ꯑꯆꯧꯕ, ꯅꯅꯥꯎꯗꯤ?" ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯅꯥꯎꯗꯤ ꯇꯨꯝꯃꯝꯈꯤꯅꯤꯌꯦ, ꯏꯃꯥ ꯅꯪꯕꯨ ꯃꯪꯗꯒ ꯀꯔꯤ ꯀꯔꯤ ꯎꯔꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ "ꯑꯆꯧꯕ, ꯅꯧꯄꯥꯗꯣ ꯑꯩꯒꯤ ꯃꯪꯗ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤꯅꯦ", ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯏꯃꯥꯗ "ꯏꯃꯥ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯃꯀꯨ ꯃꯪꯅꯤ ꯈꯟꯇꯣꯛꯎ, ꯑꯩꯈꯣꯏ ꯅꯥꯎꯗꯤ ꯐꯃꯨꯡꯗ ꯇꯨꯝꯃꯤꯁꯤꯗꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯗꯨ ꯂꯥꯏ ꯍꯔꯥꯎꯔꯝꯈꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕꯅꯤ ꯍꯥꯏꯗꯨꯅ ꯉꯟꯅ ꯊꯣꯛꯈꯤꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯐꯥꯎ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯝꯈꯤꯗꯦ꯫ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯆꯠꯂꯝꯈꯤ, ꯆꯥꯛ ꯇꯣꯛꯇꯨꯅ, ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯨ ꯊꯤꯔꯨꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯁꯤꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯉꯥꯛꯁꯜꯂꯝꯂꯒ ꯇꯨꯝꯃꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛ ꯇꯨꯝꯊꯕ ꯍꯧꯔꯛꯄꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯀꯥꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯃꯥꯟꯕ ꯑꯃ ꯆꯪꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯅ "ꯅꯥꯎ, ꯅꯪ ꯊꯦꯡꯃꯜꯂꯦꯀꯣ, ꯍꯌꯦꯡꯈꯩꯗꯤ ꯈꯔ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯟꯖꯜꯂꯛꯄ ꯇꯝꯃꯨ, ꯏꯃꯥ ꯍꯣꯏꯗꯤ ꯊꯦꯡꯅꯔꯛꯄ꯭ꯔꯥ?" ꯍꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯇꯦ꯫ ꯑꯩꯁꯨ ꯍꯟꯖꯟ ꯍꯟꯖꯟ "ꯅꯥꯎ, ꯅꯥꯎ" ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯁꯨ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯤ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯥꯏ ꯐꯃꯨꯡꯗ ꯍꯤꯞꯂꯤꯉꯩꯗ ꯑꯩꯈꯣꯏ ꯅꯥꯎ ꯃꯥꯟꯕ ꯑꯃ ꯆꯪꯈꯤꯕꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯕꯖꯥꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯊꯣꯡꯒꯥꯟ ꯒꯦꯠꯂꯣꯝꯗꯒꯤ ꯏꯃꯥꯒ ꯕꯕꯥꯒꯅ ꯏꯅꯥꯎꯅꯨꯄꯥꯗꯨ ꯉꯥꯡꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯩꯁꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯏꯅꯥꯎꯅꯨꯄꯥꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯅꯥꯎ, ꯅꯪ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯪꯒꯤ ꯀꯥꯗ ꯂꯥꯛꯑꯝꯕ꯭ꯔꯥ?" ꯍꯥꯏꯅ꯫ ꯃꯗꯨꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯑꯃꯨꯛ "ꯀꯩꯅꯣꯗ, ꯑꯩꯗꯤ ꯏꯃꯥ ꯍꯣꯏꯒ ꯍꯧꯖꯤꯛꯇ ꯂꯥꯛꯃꯤꯟꯅꯕꯗ ꯉꯥꯏꯔꯤ, ꯗꯥ ꯅꯪ ꯃꯪꯉꯣꯏ ꯍꯥꯍꯣꯏ ꯅꯃꯤꯠꯇ ꯀꯔꯤ ꯀꯔꯤ ꯎꯔꯨꯔꯦ?" ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠ 2 ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯥꯏꯕꯤꯅ ꯂꯩꯕꯥꯎ ꯑꯁꯨꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯄ ꯏꯃꯨꯡ ꯑꯃꯒꯤ ꯄꯤꯕꯥ ꯑꯇꯣꯟꯕ ꯑꯃꯗꯤ ꯑꯌꯥꯝ ꯑꯐꯠꯇꯕꯁꯤꯡꯅ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯅꯤ, ꯑꯗꯨꯅ ꯂꯩꯀꯥꯏꯁꯤꯗ ꯅꯨꯄꯥ ꯉꯥꯛꯇ 2 ꯄꯣꯛꯄ ꯏꯃꯨꯡꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯅꯤꯖꯕ ꯂꯥꯏꯕꯨꯡꯁꯤꯗ ꯀꯥꯔꯛꯎ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯅꯥꯎꯒ ꯑꯩꯒꯗ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯊꯣꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯤ ꯃꯃꯥꯟꯅꯕꯒ ꯀꯣꯏꯕ ꯆꯠꯅꯤ, ꯁꯪꯉꯣꯏ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈꯤ꯫ ꯑꯩꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠ 2 ꯆꯟꯕ ꯅꯨꯃꯤꯠꯇꯨꯗ ꯏꯃꯥꯒ ꯆꯠꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯅꯨꯃꯤꯠ 4ꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯏꯃꯥꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯗꯨꯗꯒꯤ ꯕꯕꯥꯒ ꯑꯩꯒ ꯌꯥꯝꯅ ꯊꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯃꯗꯨꯗ ꯏꯃꯥꯗꯣ ꯃꯁꯥꯗ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫
Maduda babana kaidawrage hangami. Imana amuk asumna hairaki. Aina maning thongda khujam haidokpa thokpada amuba ama leptuna leirami haiduna hairaki. Madudagi babana imada karisu oirammoida nange wakhana oiramgani haiduna babana khoiju lekham haugatuna yumgi akoibada humtok piramki. Adubo aigi wakhanda karino khangdaba wakhan mon khanba horaki. Handak marakse mamang khaiga iman manadaba mong matau kaya maro mama akoigi yumda tawruklibasi kari afattaba khudamno kari tawrokadori bazano haiduna asumna akoi lekaigi lai harauba lairoi numisu oiraki. Numit adu imada aina aigi inaw nupabu yumdagi mapan thoanganu hairam. Imaga babaga nasu aigi inaw nupada ngasi de lairoini yumdagi mapan thokpa yaroi haiduna ngangam. Asumna aigi inaw nupasu lairoi numitugi ayuk nungthindi yumda adum leirami. Adubo numidangi cha ising hek toknarakpa daiwaida mamanaba khara aigi inaw nupadubu lai haraubo yengba chatlusi haiduna hauba laam. Maduda ina thoktuna inaw nupagi mamanaba singda ngasidi lairoini nakhoi yumda oina leiruro lai haraubo yengba chatpa yaroi hairamki. Adubu aigi inaw nupana mayamba ingonda ta kaino nangna imanabada adumaina hairuritubu haiduna yamna saungna mamanaba singdoga thoki. Imaga babaga nasu khamami. Adubu aigi inaw nupadi sauduna mamanaba singa lairoi numituda lai haraubadu yengba chatki. Asumna aigi inaw nupana hek thokibaga aisu phamungda changduna hek hipthage tawrokpada akoi yumgi akoibada kanagumba miyoi khara chenkibagi makhol ama aina tarami. Madudagi aina imaga babaga dasu makhol adu tabra hangbada tai khumaki. Asumna babana lairoi numisu oire handakti lekaisi tinmu laimu khara kangadaba mali haiduna khoiju lekham haugatuna yumgi akoibada humdoknamki. Adubu aigi inaw nupadi numidangi pung 12 taraklaphaw yumda halaklamkhidi. Imaga babaga akoisu tumamkhidi. Asumna ngahak lairagadi lekaigi lai haraufam laibungdagi mayap panduna laurakhi. Lairoi numitni ngasidi lai loisandore lekai sida leiba miyoising yumdagi mapan thokpirakanu haiduna. Madudagi babaga imaga thawai waba horakhi. Aigi inaw nupasu yumda halaktabaduda asumna ngahak leiraga aigi inaw nupagi khonjel ama akoigi thonga lomda yamna wana ima haiduna kaurakhi. Madudagi ima baba ai yamna thuna thonga lomda chenthoklammi. Adubo aigi inaw nupadi gyan tadana leimaida taaduna leirammi. Aisu aigi inaw nupadugi masa nomduna naw nang kaidawrage haiduna babaga aiga akoi inaw nupadubu thangduna yum manungda puselaki. Aduga masado may yokthokpiram. Ngahak leiragadi aigi inaw nupa gyan tapna taraki. Aduga akoida asumna hairaki. Aina lai harauba hek loibaga yumda halakpada aigi tungda mami samioi tauba posak amana aingonda tanaraki. Aduga ai thongan get hek yaubaga gyan takidre haiduna madudagi babana karisu tawroida ichadi tumtharo hairami. Asumna amuk nongalamdaida akoigi yumgi yana kharomda mi ama yamna wana nahebagi khonjel ama muktaraki. Akoisu kidana yumdagi mapan thoklamkhidi. Asumna nongnani leiraga aigi inaw nupado nahan khaiga mong iman manadaba mawung mataw kaya maroma matawrakhi. Matam pumbada machi ungduna leikhi. Chawtha usu kya yade. Matam pumbada masada ki haiduna makhutta mai ama paiduna angawbagi matawgum leiba horakhi. Madudagi babana maibi ama kauduna yenghalamki. Maduda maibi duna sumna hairaki. Angang asi mami samna ui mathwai mami amukta kausansi haiduna. Asumna laitin phana khoiramduna su aigi inaw nupadi nongmagi phibam yamna soksalaki. Adubo nongma ahing ama akoi loina tumna khrakanda aigi nungsijaraba inaw nupado masa matomda masada maina chusanjaduna leiramki. Madudagi aigi inaw nupa phibam thina maina chaklamki. Madudagi hospitalda numit humni leiramaba matung aigi inaw nupado kanba ngamdana akhoibu thadokduna sakki. Thodok adudagi aigi imasu ngasi phaw wakhal leina oiduna leihori. Asumna aigi inaw nupana leikidraba sahi pharakpa daiwaida
ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯑꯁꯨꯝꯅ ꯂꯩꯕꯥꯎ ꯆꯦꯜꯂꯛꯈꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯇ ꯑꯐꯠꯇꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯊꯦꯡꯅꯔꯨꯕꯗꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯈꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯀꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯝꯃꯤꯗꯨ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯂꯧꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯌꯥꯔꯒꯗꯤ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯇ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯐꯠꯇꯕ ꯇꯤꯟꯃꯨ ꯂꯩꯃꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯊꯦꯡꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫